Thaina mamangai amagi warini khul lekaida thabak inkhang sufam nompham khangdaba miyoi khara leiramboire thabak sufam khangdre haiduna leibung phamba haibasi makhoigi amata ngairaba sinthani magi mataw asina awuba kana amagi asawba oiredo adubu makhoidadi karimata khande hamu hanagum adumag leirami makhoi masen punsinkrabadi kanabu sumawa laude waridum hena nungaina to e haibaduni Marak asida tathotki machanupa chawrilsu ahalsingi marakta mana naha oiba makhai yaurami machil manaw anigi marakta chawril mana ahal oirami Leibung phamliba makhoi masena du asumna wari sanai ahal oiraba nupa amana asumna haireklami Ahalga oirakpagira chinna sida ahawba amatta hek janingde Sarunaga sondarakpane onthokna waba haibadu oiri Isu icha mayam aduga mittaga changadawre tawrise amana amuk asumna khumlai aikhoina naha oiringaiga haujikti yamna khetnaredo sufam nompham marang kaidre hanaga yenglurabadi yamna oleda tawrise ahal singduna ngangnariba saknariba adu tuminna tai chawrel hoimai kari mata hek haide adubu wakhaldadi athingba apanba amata hek laite matagum choiro lonjari matomta ahal asina haiba sibu karino aikhoina hinglakpaga makhoina hingbuga tuki mati khetnaba haibadubu oirabrane subam nompham thoine hena leitaba natedo karino masigi ahal asina ngangnaribasiba wakhalda matomda khanbagi wani adubu chinba lana ahal aduda onsenduna wadi amata haiba natte masigi mathakta mahak masa pakhangni haiba kauthokle tasengna mana oikriba phibam asi tanmanbadagi oikiba phibam nido Somda mama oiribi tathot machanupa ahalgi haina tanaiba yadaba mawong matauda masu matomta pangsauda sawi pendabana pik hek thalledo macha chawrelna oirakhiba phibam asi mapuroibana leitaba kumadudagi oikibani ikui kuidri nauna lukhrabi oikrabani pamde kanana suma pang kainaba lukhra oiningba mo ngasigi samasa sida leite masigi mathakta macha chawrel asi mana yamna nungsi ipangpangi haiduna chawrel masam makoi kakani Fazaba pirol setkani chagani khangdabagi thiduna motuna leibani adubu masana na leirabadi ka hena masak matau phajabani wang chawraduna phibam murti phajabani mayamba khaknate manaw nupa oiriba thombasu tade masa bubup lauduna asumak phajai atomba oibagi mamana yamna nungsina tawbi hai singi migi ingit irang khangna chale mina wa amata haijingai mityeng aduna takningliba phongtokningliba adu irai laina khangba ngamba midani Chak thongna matomta porok soli tathot chak triba mutli tawriba maising adubu mainungda insinduna aigi laibakse karino khangdre karam thoktoino aise ichanupa ani yawe haiduna nungaifam chakthokpham leite karino masibo nong phungan bedagi thokiba asina chak loiramdai haiba adukanda khatang hanjalaka dawribani mana tawriba porok sonduna sumna leiringai matam masida Machanupa atomba oiriba thomba adu changlaktuna mamagi nakal oira phamthaduna asumna hairaklami karino imana chak thongida hauna thongide leite porok soliduba cha insang thongbada hautana thongbase kanade ko hau thomoiba tathot machagi wahai aduda machada yengi asawba mityengni yenglibase achamba natte ngasaidagi khara sauningduna leiramba adu haujikte machanupa atombada loina haitharakle Mamagi khonthi chaba haibasi thombagi amata ngairaba soidraba machani mayambadi thina ngangkhrabasu phajana chairabasu tadrabani tasengna aduna mamana mayambada nongmata chaidribadu maramasinani tathot magi haunabido haurakle haiba sakpa amata tade aina ta imung ase honaduna leire ai ware tasengna ai tana thabak pumba tawraga noina nungairibase karino ha hayo karino ba Nama aina waraga sikhiba adura nakhoina pamlibase ha thomba mamana hairiba adu manada haptre maramdi hairiba wafam khara ase mamana yamna toina hairaba itattattana hairaba wafam amani aduna mahakna karisu laitana khallabani machagi thausadaba matawase uraga asumna amuk makha tarai yengune masisu mayambagumna tawgadawribra hai aina chairi se ki deba hoi mai kari mata haida magi thokpa ma lai haiwani Thomba thausadana machina du khumlai Taning de da ima nang su hai graba do hanjin hek hai aise
ꯇꯥꯆꯧꯒꯨꯝꯅꯗꯤ ꯇꯧꯗꯦꯗ ꯍꯥ ꯇꯥꯆꯧꯒꯨꯝꯅ ꯇꯧꯕ꯭ꯔꯕ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯑꯩ ꯂꯣꯏꯅ ꯇꯧꯔꯤ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯑꯩꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯏꯃꯥꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯏꯆꯥꯅ ꯅꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯏ ꯏꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯗꯦꯕ ꯍꯥ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯃꯨꯛꯇ ꯀꯣꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯇꯁꯦꯡꯅ ꯊꯕꯛ ꯌꯥꯝꯈꯤꯕꯅ ꯃꯃꯥꯒꯤ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯀꯥꯎꯕꯅꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯥꯎꯕꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯊꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯇꯊꯣꯠ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯃꯒꯨꯜ ꯅꯤꯡꯊꯤꯅ ꯈꯪꯕꯅꯤꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯌꯥꯝꯕ ꯑꯁꯤꯅ ꯍꯩꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯏꯃꯥꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯏꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯤ ꯃꯁꯦ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯏ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯪ ꯀꯥ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯧ ꯏꯃꯥꯒꯤ ꯑꯁꯥꯗꯤ ꯅꯪꯇꯅꯤ ꯍꯣꯏ ꯏꯃꯥ ꯅꯌꯥꯝꯕ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯃꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯑꯁꯨꯝꯅ ꯂꯩꯖꯔꯁꯅꯨ ꯊꯣꯝꯕ ꯇꯞꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯦꯝꯁꯤ ꯏꯃꯥ ꯃꯥ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯅꯠꯇꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯅꯠꯇꯦꯗꯅ ꯃꯥꯅ ꯑꯁꯨꯝꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯁꯨ ꯏꯌꯥꯝꯕꯅꯤ ꯏꯃꯥ ꯃꯥꯕꯨ ꯏꯃꯥ ꯏꯆꯥ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯐꯅꯅꯕ ꯇꯧꯁꯤ ꯍꯣꯏ ꯇꯧꯁꯤ ꯏꯃꯥ ꯍꯣꯠꯅꯗꯕꯁꯨ ꯅꯠꯇꯦ ꯍꯣꯠꯅꯔꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯃꯥꯅꯁꯨꯅꯦ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯁꯪꯉꯛꯄꯗ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯕꯤꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯁꯨꯃꯛ ꯂꯩꯔꯤꯕꯁꯤꯗꯤꯅꯦ ꯃꯁꯤꯅ ꯏꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯊꯣꯠ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟ ꯂꯩ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯦꯜ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯆꯥ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯊꯤꯔꯛꯑꯣ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯎꯪꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯕꯅꯤ ꯇꯁꯦꯡꯅ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯥꯎꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯉꯥꯎꯆꯠꯅꯕ ꯃꯇꯧ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯇꯁꯦꯡꯅ ꯇꯊꯣꯠ ꯃꯆꯥ ꯑꯍꯜ ꯆꯥꯎꯔꯦꯜ ꯑꯗꯨꯗ ꯇꯊꯛ ꯌꯦꯡꯗꯨꯅ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯒꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯏꯃꯥꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ ꯇꯥꯗꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯁꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯑꯩ ꯉꯥꯎꯗꯤꯌꯦ ꯑꯩ ꯋꯥꯈꯜ ꯇꯥꯏ ꯉꯥꯎꯗꯕ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯔꯣꯗ ꯍꯥꯏ ꯏꯃꯥꯅꯦ ꯉꯥꯎꯔꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯒꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯕ ꯄꯥꯝꯂꯕ꯭ꯔꯥ ꯍꯥ ꯅꯆꯥ ꯑꯩ ꯍꯤꯡꯕꯁꯦ ꯏꯃꯥꯗ ꯌꯥꯝ ꯑꯣꯠꯂꯕꯕ ꯑꯣꯠꯂꯒꯅ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯁꯤꯈ꯭ꯔꯒꯦꯕ ꯇꯊꯣꯠ ꯃꯆꯥꯗ ꯄꯦꯟꯗꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯌꯥꯝꯕꯒꯤ ꯑꯀꯟꯕ ꯋꯥꯍꯩꯗ ꯊꯣꯝꯕ ꯃꯍꯥꯛꯁꯨ ꯃꯌꯥꯝꯕꯗ ꯄꯦꯟꯗꯅ ꯌꯦꯡꯉꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯂꯩ ꯆꯥꯎꯔꯦꯜ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯊꯕꯛ ꯁꯨꯗꯕ ꯌꯨꯝ ꯑꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯄꯨꯔꯛꯇꯕ ꯑꯁꯤꯅ ꯅꯆꯥ ꯑꯩꯅ ꯍꯤꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯑꯋꯥꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯅꯆꯥꯁꯦ ꯍꯣꯔꯦꯟꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯔꯣꯏꯒꯦ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯊꯣꯠ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯅꯃꯥ ꯑꯩꯕꯨ ꯂꯧꯔꯤꯕꯁꯤꯕꯣ ꯍꯥ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅꯤꯍꯦ ꯅꯪꯅ ꯑꯁꯨꯝꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯆꯥꯎꯔꯦꯜ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯊꯣꯠ ꯆꯥꯛꯁꯪꯗ ꯀꯞꯇꯨꯅ ꯂꯩꯖꯍꯧꯏ ꯊꯣꯝꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯊꯦꯝꯖꯤꯟꯖꯩ ꯌꯦꯡꯉꯣ ꯏꯃꯥ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯅꯆꯥ ꯇꯥꯆꯧꯕꯨ ꯀꯧꯔꯨꯔꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯏꯃꯥ ꯅꯪ ꯆꯥꯛ ꯂꯣꯏꯅꯅꯕ ꯇꯧꯔꯝꯃꯣ ꯅꯆꯥ ꯇꯥꯆꯧ ꯊꯦꯝꯃꯨꯒꯦ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯝꯕ ꯑꯗꯨꯁꯨ ꯇꯍꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯇꯧꯏ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯏꯅꯅꯕ ꯄ꯭ꯔꯞ ꯍꯣꯠꯅꯩ ꯁꯧꯔꯥꯡꯅꯅ ꯊꯣꯛꯈꯤꯕ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯪꯂꯦ ꯀꯥ ꯍꯦꯟꯅ ꯂꯥꯞꯅ ꯆꯠꯂꯝꯗꯦ ꯂꯥꯏꯕꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯑꯁꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯃꯌꯥꯝꯕꯕꯨ ꯊꯦꯝꯃꯤ ꯇꯥꯆꯧ ꯏꯃꯥꯅ ꯋꯥ ꯈꯔ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯔꯤꯅꯣ ꯇꯥꯆꯧ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯆꯥꯔꯨꯔꯁꯤ ꯆꯥꯎꯔꯦꯜ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇ ꯂꯣꯏꯍꯧꯗꯕ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯍꯧꯔꯦ ꯀꯥꯏꯅ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ
ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤꯔꯥ ꯍꯥ? ꯑꯩ ꯈꯪꯉꯤ ꯅꯪꯒꯤꯗꯣ ꯀꯗꯔꯅꯦ ꯍꯥꯏꯕ. ꯑꯗꯨꯅ ꯑꯩ ꯇꯜꯂꯦ. ꯌꯨꯝꯗ ꯆꯪꯕ ꯑꯩ ꯉꯝꯃꯣꯏ. ꯊꯣꯝꯕ ꯑꯩ ꯇꯜꯂꯦ. ꯅꯣꯡꯃꯇ ꯏꯌꯥꯝꯕꯗ ꯅꯅꯥꯎꯋꯩꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ, ꯅꯣꯡꯃꯇ ꯐꯖꯗꯕ ꯑꯊꯤꯕ ꯋꯥ ꯍꯥꯏꯈꯤꯕ꯭ꯔꯥ? ꯇꯥꯆꯧ, ꯇꯥꯆꯧꯅ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯜꯂꯕꯗꯤ ꯐꯔꯦ. ꯇꯥꯆꯧ, ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦ. ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯅꯕ ꯇꯧꯏ. ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ. ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯑꯃꯗꯤ ꯅꯠꯇꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯥꯏꯈꯣ. ꯑꯇꯣꯝꯕ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯍꯧꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ. ꯃꯌꯥꯝꯕꯒꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯑꯣꯏꯕꯅ ꯊꯣꯝꯕ ꯃꯌꯥꯝꯕꯗ ꯑꯍꯦꯟꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ. ꯇꯨꯃꯤꯟ ꯃꯌꯥꯝꯕ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯃꯆꯥ ꯑꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯥꯊꯣꯠ ꯍꯔꯥꯎꯖꯩ. ꯑꯍꯦꯟꯕ ꯋꯥ ꯑꯃ ꯍꯥꯏꯔꯨꯗ꯭ꯔꯦ. ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨꯃꯗꯤ ꯍꯔꯥꯎ ꯇꯧꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯃ ꯆꯥꯃꯤꯟꯅꯈ꯭ꯔꯦ. ꯉꯥꯎꯔꯕꯁꯨ ꯐꯩꯔꯕꯁꯨ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕ ꯀꯅꯥ ꯑꯃꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯔꯝꯂꯣꯏ. ꯊꯕꯛ ꯐꯅ ꯁꯨꯗ꯭ꯔꯦ, ꯐꯅ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯑꯁꯨꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤ. ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯅ ꯇꯥꯊꯣꯠ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯂꯣꯏꯅ ꯐꯖꯕꯅꯤꯗ. ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯣꯏꯈꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯌꯥꯝ ꯍꯣꯡꯉꯤ. ꯃꯁꯝ ꯃꯅꯥ ꯑꯁꯤꯗ ꯀꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ. ꯐꯅ ꯐꯖꯕ ꯏꯆꯥꯅꯤ. ꯑꯗꯨꯕꯨ ꯂꯣꯏꯔꯦ, ꯄꯨꯝꯂꯣꯏ ꯐꯤꯕꯝ ꯑꯁꯦ. ꯍꯥꯏꯒꯨꯝꯗꯅ ꯃꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ. ꯆꯥꯎꯔꯦꯜ ꯑꯁꯤ ꯃꯥꯒꯤ ꯁꯥꯡꯂꯤꯕ ꯃꯁꯝ ꯃꯅꯥ ꯑꯁꯤ ꯀꯛꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯂꯣꯏꯔꯦ. ꯆꯥꯎꯔꯦꯜꯅ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦ. ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯜ ꯃꯤꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯐꯥꯎꯕ ꯌꯣꯟꯈꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯇꯁꯦꯡꯅ ꯑꯣꯏꯔꯕꯅꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯌꯨꯛ ꯑꯗꯨꯃꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄ ꯂꯣꯏꯔꯕꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ. ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯎꯕ ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯃꯍꯥꯛꯀꯤ ꯃꯃꯣꯝ ꯇꯅꯧꯕꯤ ꯂꯦꯝꯕꯤ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯕꯦꯃꯥ, ꯂꯥꯎꯅꯤꯍꯦ ꯅꯪꯕꯣ. ꯉꯁꯤꯗꯤ ꯏꯄꯥꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯤ. ꯃꯁꯦ ꯉꯜꯂꯤꯉꯩꯗ ꯇꯥꯟꯅꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯄꯥꯅ ꯀꯧꯈꯤꯕꯗꯨ ꯇꯥꯔꯕꯗ ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯍꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯔꯛꯏ. ꯀꯔꯤ ꯋꯥꯅꯣ ꯄꯥꯕ? ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ. ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯄꯥꯕ? ꯅꯆꯥꯗ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯆꯥꯎꯕ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯥꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯀꯣꯏꯊꯣꯛꯄ ꯑꯃ ꯇꯧꯗꯅ ꯍꯥꯏꯅꯤꯡꯂꯤꯕ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯄꯥꯅ ꯏꯆꯥꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯌꯦꯡꯉꯨ, ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝ ꯈꯛꯇꯅꯤ. ꯊꯛꯇ ꯑꯃ ꯈꯥꯗ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ. ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯊꯥꯗꯤ ꯀꯤꯁꯤ ꯀꯤꯗꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯁꯨꯝ ꯍꯧꯈꯤꯅꯤꯗꯣ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗꯕꯁꯨ ꯌꯥꯔꯣꯏ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯕ ꯌꯥꯔꯣই. ꯃꯁꯤꯅ ꯀꯝꯗꯧꯕ? ꯏꯄꯥꯒꯤꯗꯤ ꯅꯪ ꯈꯛꯅꯤ. ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ. ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯦ ꯏꯄꯥꯅ ꯅꯣꯡꯃꯇ ꯈꯟꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯟꯗꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯏꯕꯦꯝꯃ. ꯆꯨꯝꯃꯦ. ꯑꯃꯔꯣꯝꯗ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯦ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯨꯍꯣꯡꯂꯕꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯃꯕꯨꯡ ꯃꯧꯄꯥ ꯃꯆꯦ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤꯗꯃꯛ. ꯅꯣꯡꯃꯇ ꯈꯟꯖꯟꯂꯨꯗꯕ ꯋꯥꯐꯝ ꯑꯃ ꯃꯄꯥꯅ ꯍꯧꯗꯣꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯜꯍꯟꯕꯤꯔꯦ. ꯉꯥꯏꯍꯥꯛ ꯃꯁꯤꯗ ꯃꯊꯥ ꯁꯥꯔꯦ, ꯈꯨꯝꯐꯝ ꯈꯪꯗꯦ. ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩ. ꯉꯥꯏꯍꯥꯛ ꯑꯁꯤ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯆꯥꯎꯕ ꯃꯍꯥꯛꯇꯤ ꯅꯣꯛꯃꯤ ꯍꯥꯟꯅꯒꯨꯝ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤ. ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛ ꯇꯞꯅ ꯄꯤꯔꯛꯂꯝꯃꯤ. ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯆꯥ ꯑꯩꯗꯤ ꯉꯝꯖꯔꯣꯏ. ꯑꯗꯨꯅ ꯏꯄꯥ, ꯅꯆꯥ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯦꯡꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒꯦꯕ. ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯊꯤꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ. ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯈꯜꯂꯨ ꯍꯥꯏꯗꯦ. ꯇꯨꯡꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ. ꯏꯆꯥ ꯅꯇꯣꯝꯇꯅꯤ. ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ. ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯀꯣ. ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯀꯅꯥꯅ ꯁꯦꯟꯅꯕꯤꯅꯤ? ꯅꯇꯣꯝꯇꯅ ꯁꯦꯟꯅꯕ ꯍꯧꯅꯗꯦ. ꯅꯄꯥ ꯑꯩ ꯑꯃꯅ ꯂꯩꯔꯤꯉꯩꯗꯤ ꯐꯩꯗꯣ. ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯀꯝꯗꯧꯅꯤ ꯍꯥ? ꯃꯗꯨꯁꯨ ꯅꯪ ꯈꯟꯗꯕ ꯌꯥꯗꯦꯅꯦ ꯏꯕꯦꯝꯃ. ꯂꯦꯝꯕꯤ ꯁꯅꯥ ꯃꯄꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯂꯦꯗꯣ. ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯒꯤ ꯃꯊꯥ ꯁꯥꯔꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯈꯜꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯦ.
Mapagi wa asibu mahak taramda mapagi manak adudagi thoraktuna magi ka aduda laktuna wakhal khanduna leiredo. Ai luhongdaba yade. Ipasu thadokningde. Adudi karino aina hojik tawgadaba sibo. Ai khanpham ama khangdre. Karam tawni tawriside. Ngaihak adumadi tumina wakhal adu munna khanduna lei. Khanba yaba tumina khallabagi matungda asumna khalle. Leire. Ai asumne hekta tawragi. Mina aibu ngawi natraga tawbu ngami hainingba haizarasan. Ai madu tararoigi. Mina kari haikigani haiba taaduna leirabadi. Aigi punsi ase yamna soired. Aduna ai hauji. Kharak bangba nupa amabu thiraga luhonglaba. Aduga nupa ado. Yum asida yawong induna leihalaba. Masi oirabadi. Ai yumnak sagaisu olani. Ipagi sabasu ningthina tawrani. Amadi ipabusu thadokduna chatlaroy. Aduna ai apangba, afaba, masak matawasu magyingba yaba nupa ama thirage. Magi oiba wakhalon amada asumna khanduna mahak tumina momon tawduna leire. Yawong inba yaba nupa thirage haiduna chap yungna lebledo. Chap manay somdasu tasengna wakhal tadana angawba magti nattabana chawrel ado magi phamung aduda hiptuna wakhal khanduna leire. Mana tawribasi masana soire haibadi khangi. Adubu hongdokpadi ngamde murum matomta chinbal aduda sonjay. Aise tasengna ngawre. Angawba haibado oiraba aina tawribasi kari. Aina tawriba oiriba pibam asina. Imung asida hena awaba oiri. Ima amadi inawgi mathakta hena awapolom hapledo. Aise asumna mingonda awaba piduna leigadabagi saru. Sikhibana hena phareda. Naitom tare khalakpa mikupta miyoibana atopa ahenba amata pamde khallude asiba haiba asinatana adubo asiba kauba asina miyoibagi tongjaba kanabo amata pide pukning wakhal pumbana sontharakpa mikupta sirage haina wakhalda khalaklabasu madu pangdabagi masakni matamnadi khanghauba natabanina nongnini amasu haukhre adubo chawrel madi ahongba haiba amata leite hanagumna adumak leiri Lengdana manaw nupana labuk chatuna tawriba thabak asima mateng tawge haibadi khallude mamasu yararoi khallabada machada wa amata hairamde numidang wairamgi matamda soli moli makhut adu tungda punduna asumak lambi lamjawda chatpa sanarambani adubu thabak leitabana asum chatpada khul ani lonabagi lambi yawraklami chawrel law matam oibana labuk makhaiso asumak phajai Lambigi matai amada famthaduna ungduna amuk leirami. Adubo, matang chaba haigadra, chadaba haigadra. Labukta acha athak thinba chatluba lembi sana mana halakpaga hek thengnaredo. Lembi sana sakta chuda phajaba khakta nattana minungsi yamna chawbi migi awaba ubada mateng yamna tawba midani. Sel paire haibagi wangang kanjaw hunba amata tawde. Ngasi phawba asinani khul lekaina mapa machabu yamna nungshina yamna thak wangna khalliba hauna lonchat amate he kairude matha sana leiba manba chawrelgi sakpham amadi matauda kanthokduna chatpa ngamdre lembi sana aduna chawrelgi manakta changlaktuna ngamok yawriba adu khawdagi lawthoktuna chawrelda ama pirami hairi asumna sunukmi chawase chadrabadi miyoibadi wakhalosing thoktabani hakchangsu loina sonthabani ubada yamna matha sana su uri Khonjal adomda chawrel tingak onthorakle. Mitmangda leisabi masak matau phajabi ama leptuna leirambadu ubada haifet ikaiduna mamai ado amo leimaido ontharai. Chawrelgi matauda nuwaitraduna ikairaba male khanduna nupi aduso asumna amuksu makha tarai. Kariki ikairinu aina pirise nushidana piribani chawase. Chawrel ikaina pirakliba ngamok adubu tapna laurami aduga amukwa amata haidana lei. Mataudo nupi manadi angang amagumna yamna nungsijaba haibadu oiredo. Lembi sana chawrelda yengduna amukasu makha tarai. Khul lekaigi midi natena amukta phawbusu udri. Thangnaba khulgi mi oidoiro. Nasamna koyeduga khumde chawrel. Hanagumna asumak tumin leirami wa amata haida. Matawaduda nupi ado amukasu makha tarai. Narulsu thoktabro aina hangise amata khumjisiba. Natraga angawbura mirol khangdabra ha phamduna leirambadagi fuk hawgatuna asumna khumlai mawong iman mandaba makai ai angawba nate lon chu toi thangnaba khuldaini
ꯋꯥꯍꯩ ꯈꯔꯁꯤ ꯍꯦꯛ ꯈꯨꯝꯂꯝꯗꯨꯅ ꯆꯥꯎꯔꯦꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯝꯂꯤꯕ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯇꯤꯡꯉꯛ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯍꯧꯏ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯩꯗ ꯇꯧꯔꯤꯁꯦ꯫ ꯃꯁꯝ ꯃꯀꯣꯏꯁꯦ ꯀꯛꯑꯗꯤ ꯃꯁꯛꯁꯦ ꯐꯖꯒꯗꯕꯅꯤ꯫ ꯂꯦꯝꯕꯤꯁꯅꯥ ꯋꯥꯍꯩ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯏ꯫ ꯂꯝꯕꯤꯗꯒꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯆꯠꯇ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯇꯨꯃꯤꯟ ꯐꯝꯕꯗ ꯂꯦꯝꯕꯤꯁꯅꯥ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯇꯔꯪ ꯑꯃꯨꯛ ꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯕꯨ ꯈꯟꯕ ꯆꯥꯎꯔꯦꯜ ꯃꯣꯃꯣꯟ ꯇꯧꯏ꯫ ꯃꯆꯥꯅ ꯅꯣꯛꯄ ꯑꯗꯨꯕꯨ ꯎꯕꯗ ꯇꯊꯣꯠ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯏꯆꯥ ꯑꯅꯤꯗ ꯌꯥꯎꯕꯁꯦ ꯑꯃꯁꯦ ꯍꯦꯛ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ꯫ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯨꯅꯤ ꯆꯥꯅꯤ ꯁꯦꯠꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯈꯪꯗ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗ ꯂꯩꯗꯨꯅ ꯅꯣꯛꯃꯤ ꯂꯩꯔꯦ꯫ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕ ꯇꯁꯦꯡꯅ ꯉꯥꯎꯕꯃꯛꯇꯤ ꯅꯠꯇꯕ ꯆꯥꯎꯔꯦꯜ ꯄꯥꯈꯪ ꯑꯣꯏꯕꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯂꯦꯝꯕꯤꯁꯅꯥ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯔꯦ ꯇꯁꯦꯡꯅ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯤꯡ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯃꯥ ꯇꯊꯣꯠ ꯃꯊꯥ ꯁꯥꯔꯦ꯫ ꯑꯇꯣꯝꯕ ꯍꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯌꯨ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤꯒ ꯀꯔꯝ ꯇꯧꯔꯁꯤꯒꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯊꯣꯠ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ ꯅꯅꯥꯎꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯪ ꯌꯥꯔꯒꯗꯤ ꯁꯤꯡꯁꯦ ꯑꯝꯇ ꯈꯥꯏꯕꯤꯌꯨꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯈꯥꯏꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥꯅ ꯈꯥꯏꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯍꯥꯟꯈꯩ ꯅꯠꯇꯕ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯤꯡ ꯑꯗꯨꯕꯨ ꯈꯥꯏꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗ ꯇꯊꯣꯠ ꯏꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯥꯁꯦ ꯉꯥꯎꯔꯕ꯭ꯔꯁꯨ ꯉꯥꯎꯗꯦ ꯐꯩꯔꯕ꯭ꯔꯁꯨ ꯐꯩꯗꯦ꯫ ꯋꯥꯈꯜ ꯇꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯍꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗ꯫ ꯆꯥꯎꯔꯦꯜ ꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯌꯥꯝꯅ ꯊꯨꯅ ꯈꯥꯏꯅꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯤꯡ ꯑꯗꯨ ꯈꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯅꯥꯎꯅꯨꯄꯥ ꯊꯣꯝꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯥꯝꯕꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯂꯦ꯫ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯁꯤꯡ ꯈꯥꯏꯍꯧꯔꯦ꯫ ꯑꯩꯗꯤ ꯃꯤ ꯑꯣꯟꯅꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯇꯊꯣꯠ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯐꯤꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤꯕꯁꯦ꯫ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄꯒ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯈꯪꯗꯦ ꯏꯃꯥꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯦꯛꯇ ꯌꯥꯔꯛꯏ꯫ ꯏꯃꯥ ꯇꯥꯆꯧꯁꯦ ꯑꯁꯨꯝꯅ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯥꯅ ꯉꯥꯎꯗꯨꯅ ꯂꯩꯈꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯈꯥꯏꯕ ꯁꯤꯡ ꯃꯈꯩꯗꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯐꯨꯡꯒꯥ ꯃꯩꯅꯥꯛ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ ꯂꯣꯏꯔꯦ꯫ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯣꯡꯉꯨ꯫ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯒ꯭ꯔꯣꯡ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯑꯗꯣ ꯃꯆꯥ ꯑꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯠꯂꯣ ꯑꯃꯨꯛꯇ꯫ ꯅꯌꯥꯝꯕꯅ ꯀꯧꯔꯝꯂꯤꯕꯁꯦ ꯊꯨꯅ ꯊꯣꯛ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯉꯨ꯫ ꯉꯁꯤꯁꯦ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯉꯨꯀꯣ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯣꯝꯕ ꯃꯌꯥꯝꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯇꯥꯆꯧ ꯑꯩ ꯀꯧꯔꯤꯗꯣ ꯀꯩ ꯍꯥꯏꯒꯦ? ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯑꯝꯇ ꯀꯛꯄꯤꯌꯨ꯫ ꯍꯨꯃꯥꯡ ꯌꯥꯝ ꯁꯧꯔꯦ꯫ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯊꯣꯝꯕ ꯃꯌꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ꯫ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯆꯧ ꯑꯩ ꯀꯛꯄꯤꯒꯦ꯫ ꯅꯍꯥꯟꯅ ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯅꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯁꯅꯥ ꯑꯗꯨꯝ ꯃꯨꯟꯅ ꯈꯜꯂꯤ꯫ ꯀꯔꯝꯕ ꯅꯨꯄꯥ ꯐꯥꯗꯨꯅ ꯀꯔꯝꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯑꯣꯡ ꯏꯜꯍꯟꯁꯤꯒꯦ ꯍꯥꯏꯅ꯫ ꯑꯆꯝꯕ ꯑꯄꯪꯕ ꯅꯨꯄꯥꯗꯤ ꯃꯇꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯄꯥꯛ ꯍꯦꯛꯇ ꯐꯪꯉꯤ꯫ ꯀꯔꯝ ꯇꯧꯅꯤ? ꯑꯩꯗꯤ ꯏꯄꯥꯅꯒ ꯅꯣꯡꯃꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯅꯤ꯫ ꯑꯔꯦꯝꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯅ
masam makoi amata kaktana hapu chuduna lairamba Chaurel ngasidi masam makoi sitnana kakthadle kayada phazaraba masa adusu yengbada tanan tanale machagi kuina urudraba sakphamda tathod machada munna yengduna sineba aigi ichanupa Chaurel kayada phazaribana imagi ibungo ichana hanagi punsida hanjalakpase imadi yamna harauja nachil nanaw amata oiduna law inkolase hotnamin yumase amukta sena numidang wairamgi matamni ngarangumna ngasi Chaurel so limbisana maga thengnaba mafam aduda laktuna phamduna lei ngairibani leisabi mabu lakpra haina adubu lakpa kauba leite phanadi kuire mana limbisana mahakpu ngairibase lakmanba kauba leitrabada asumna haijai ai yumda hanbana phagadaba mal phana kuire aina mafam asida leiribase lakteda asi haiduna chatlage haiduna tawe matang chana noktuna matomta lakliba icham chamjabi limbisana magi mataw adu yamna pamjana khoida jaba haibadu oirami haina leisabi adu manak naglagle adubu ngarangumna ngasidi kaurakte mabu hendoktuna chatkige tawe karamnadi kaurakani ngarangi sakphomga ngasiga yamna hongde Chaurel tapna nupi mabu kaurami amukta ngaibikoba wai ani asina chatlambi mabu khami aduga tung onsinduna khum kai haige haibano Chaurel ikaina yengduna aine khangraba nupa asigi wahaida lembisana Chaurel da munna yeng mahak ningsingnaba hotnari bisak asi kanano haina yamna manaba mi mana ukhraba amagumnadi tawwido adubu ningsingba thoktre ningsingba ngamdrabada tapna khumlai ai ningsingba ngamdre kana oibidoino Chaurel nokfet tawna khummi aine ngarang nang ngamuk chaw haiduna pirambado inga ngakle lembisana wahai asi tabada urakliba mawong mataw honglakliba phibam karigumba amadi magi damak nupa asina khale haiba mayek sengna takle aduna nokmi khummi ngarang lakpaduga yam manadre aduini aidi khanghodri saunu hoi haibagumna Chaurel makok adu nomi asumna mikup asida pakhang leisa anido thamoi pinarami nungsi kisikirami haujikti Chaurel suba nomba yamna kanba pakhang haibadu oirami machana hanagi punsida laklabada tathot harauna nungaina yumda leire thabak amata suba chatredo nongmagi numini aigi oiba phirep aigi oiriba phibamgi warisu nangonda loina hairido yum thadokduna chatpadi ai ngamoita Chaurel tha manoida leiraga nang akhoida leise masi yarabadi nang ai luhongse ngamoi hairabadi ai luhongba ngamoi nangidi nanaw nupa amasu le ichau chawna leiri aigine haibada kana leirige ha mase nangna khangjiba karigino lembi sanagi wahai aduda yaningdraduna khummi madu yabanati aigi ijat haiba amasu le ipado aikhoida leiraga yumdo amomuk chatuna yingsinba yaina muna wakhal khaluko aidi hongba ngamlo lepkraba phirep nang ai nungsi haibadaine aduga aina haiba injiba karigino mare yetnai ngai hak asida pakhang leisa anido aduga yumda halle amana amagi wari ado yumda ahalda loina hainarami Chaurel mamada yawong inbagi wapam aduso hairami karamba mama oibina machanupada harau yawong iloge haibada yadoino aduna yaramde adubu luhongbagi matam lepana lekai miyam khangna luhongba adumadi loikirami tha amadagi anidagi ahum asum haukibana tha khara haukirami tha khara asida lembisana magi mapa adu kanna naduna leikiramde masigi tanja lauduna lembisana mana Chaurel bu mayumda lehalami tasengna yawong inba haibadu oirami yararoi khangnabada mama oiribi tathotsu ahenba wa hairamde mamaugi maral mathom amadi makhoigi leijariba khara adu tawduna khotnaduna ka hena nungaiba yum haibadu oirami machanupa atomba thombana tathotka leiminakre aduga asomdana Chaurel yawong induna macha yauduna harauta yamna pankirami adubu Chaurel gi lekai gi miyam adunadi mahaki haukraba punsi wari mayam adubu khangbana amadi maduna maram oiraga magi matungda wa kaya ama hainarami
ꯆꯥꯎꯔꯦꯜꯕꯨꯗꯤ ꯌꯥꯑꯣꯡ ꯏꯟꯕ, ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯅꯔꯝꯃꯤ꯫